Lakhipuronline puthokjaba December gi tang 13 nongmaijing nimit ki Khomjinba Pao tabirasi. Ahanbada maroiba Pao. Assamda COVID ki anuba chana pathap lauthokre. Chingnaningai oiba mawongda meitei auto driver ama siraga leiramle. Manipuri Short Story Society India gi 13 suba warimacha papagi thoram silchar da pangthokre amasung Assamda ngarang COVID laichada sina mioi ani sikibaga loinana sikibagi apunba masing lising amaga subna kuntra manga sure. Haujik mapung oiba Pao tabirasi. Ariba chahina loisilakpa amasung anoba chahi lakpaga iroinana Miyam hupna pangthokpa thabak thoramsingda COVID ki laichada sina makhata na sandorakpa yabagi akiba leibadagi Assam lenga ki makhada rajya sigi chief secretary na anoba COVID ki chana pathap ama thokre. December ki 15 da thokiba anoba chana pathap sigi matungina miyoi jangkhai dagi hena punba thabak thoramsing pangthokpada athingba leire. Mapan da pangthokpa thoramsingda amaga maga lapthoknaba physical distancing ngakna chatkadabani dharmagi oiba thoramsing yariba makai yumda pangthoknaba honagadabani haibana chingba mathang chahi gi January gi tang 10 phawbada chanagadaba pathap sing anoba chana pathap asida yauri. Assam gi COVID ki phibam hanadagi yamna phagatle haina rajya gi haksel mantri Dr. Himanta Biswa Sharma na haikre. London dagi Assam da thunglakiba miyoi amada corona virus na naba thengnakiba miyoi adugi swab changengi damak mahak ki sample Pune gi National Institute of Virology da thakre haina paumi sing da phongdoki changeng asigi result laklaba matamdata mahaki masada nariba adu COVID-19 ga anoba strain ra haibadu khangmangamgani haina mahakna makhata khi matam kuina khamduna leiba auto ama chingnabadagi leikai gi ayuk walking chatpa miyoi singna yengsilubada auto rickshaw adugi manungda e9 taba thengnaki khudakta Lakhipur police ta paupi duna thi humbagi thabak chathaki Thodok asi December ki tang 15 gi ayukta Binakandi part 1 da thokibani kaina thangda numit ase gi pung 10 makhairom tabada asiba hakchang ama Lakhipur gi manung chanbada Sutomamda Gokul Nagar gi asukba maphamda taduna leiramba thengnaki asiba masa adu auto rickshaw adugi masagi chahi 95 rom suraba driver P Joy Kumar Singh oiramki mahakpu mamangi numita hatoklaga asukpa mafam asida langthoklamba oiramgani haina miyamna chingnari police ki miyoi singna mahaki hakchang postmortem gi damak Silchar Medical College ta thaki Manipuri Short Story Society India na sinduna December gi tang 15 irai numita 29 suba leibaki warimacha pabagi thorom ama Silchar Moidha Sahar Sanskriti Hall da nongma chupna pangthokre ayukta lupki phiral chingkhatuna thorom haudoki Laikidraba Senior Citizen Ngariamam Gaurachandra SCS Bemthoi Chanu amasung Lupki Laikidraba member singi maphamda Maira amasung Leishu Katuna ikai khumnajaki matungda Lupki President Ingudam Binod Naimifam poiduna pangthoki bathoramda Assam University gi Professor Dr. Waribam Raghumanina Maira Chokatuna thoram haudoki Athoiba mitunglen gi warolda hojikki Manipuri warimacha gi ichel gi maramda wahai khara phongdokki Thoramasida Saknairaba Aiba ani Imphal gi Khomanthem Prakash amasung Hojai gi Laitonjam Nilmanida Rajkumar Sitaljit Ningsing Manapi ki loinana Jaribon gi Aibi Srimati L Nina Devi amasung Silchar gi Dr. Kunjalal Jenre Bambu taramna oki Thoramda Konsam Binod Bihari akhanaba mithungona saruyaki Lupki Vice President Ahum Moirengzam Deb Singh Kaisam Bidapati amasung Sarat Thokchomna mipamapu oiduna amadi Kasar College Silchar gi Professor Chandam Kamla Devi amasung Professor Ngangom Basanta Kumar na watem biduna warimacha pabagi thorom chathaki punna aiba aibi kuntra mangana saruyaki thorom gi manung channa Changkramayum Bidit Kumar na warimacha pabaga loinana isei amasu khudol tamki Matung da pangthokiba aphongba mifamda lupki chahi gi paudam amasung selthum gi phibam gi maramda Thoburen Khaidem Kanta amasung selungba Thokchom Nalini Kumar na miyam da paudam ki mathang chahi gi thoram jiribam da pangthokpa haina sulebna ki numida sigi thoram da lupna Khomjinba warimacha gi larik amasu puthoki handakta nauna khankraba Manipuri Development Council gi chairperson Rina Singhabu taramna okpa amasung ikai khumnajaba phongdokpa gi thoram ama ngarang Lakhipur gi chingya lekai khungangda pangthokre thoromasida chingya lekai gi ahallaman imai ben singna saruyaki Women Action Committee for Village Protection Lakhipur Khunona MDC gi nauna khallaba chairperson Rina Singhabu taramna okpa amasung ikai khumnajaba gi thoromama ngarang nungtil Lakhipur Khunau mandop achobada pangthoki
थौरमदा लखीपुरगी SDPO पार्थो प्रतिम दास IPS अरामबम उरेन लुआंग एन बीरेन सिंह ZPC अनिता देवी ओक्रम लखीकांत सिंह खेत्री प्रेम कुमार विक्रम सिंह अमसुंग मैरा खुमन चिंबा मियोय सिंगना दाइस तफमकी सकनाइरबा सीनियर सिटीजन रानीपुरगी ngaryambam गोरोचंद्रन लेखिदबदा अवाब फोंदोकपगी मिफम अमा आसाम मणिपुरी साहित्य परिषद लखीपुर डिस्ट्रिक्ट कमिटी बिनाकांदी सिंगिरबोन लखीपुर बासकांदी कमरंगा मसा अमसुंग नहरोल खोरिरोल सिलुपना सिंदुना पांगथोकरे खोरिरोल की संगलेंदा ngarang पांगथोकिबा अवाब फोंदोकपगी मिफमदा युमनाम नदिया चान अमसुंग खाइदेम गौरहरीना को प्रेसिडियम ओइकी थौरमदा कैसाम चंपलान Ngangom Basanta, Ingudam Nilbir, Tonambam Robindro, Sobam Jayanti, Konthauzam Bijoy, Moirang Them Goromani na Chingba Mioy Singsu, Wangangki, Amasung Minute Anitumina Leptuna, Taibang Mapugi Mapamda Tony Jaki. Manipuri Amasung Manipuri Muslim Asi, Asamgi Indigenous Kanglup Amani Haina, Sakangdona Lairaba Wapamni, Aduna, Nauna Semliba Manipuri Development Council Asida, Manipuri Muslim Ichilinau Singda member Amakak Pirak Pasida, Manipuri Youths Front of Assamna, Penda Papongdorok Pagalenana, Manipuri Muslim Singi Yenglaga, Sada Kun Mangagi Changda, member Pibinaba, Maipana Assam Lengakta, Taksinanaba Honaragani Haina Fongdoragli, Amasung, Manipuri Muslim Ichilinau Singna, MDC Gi Matangda, Changsilakpa Khongjangda Su, Maipana Mapung Pana, Sagutkani Haina, Maipa Mayai Lusangi Secretary General S. Thoiba Singna Thadorok Pachero Lamada, Hairi. Nakal Amaromda, Handak the same Kiba MDC da, Manipuri Muslim Jati Gi member Amakaktamak Pirakpa Sida, all Manipuri Muslim, Maira Paibi Sangstha, Asamgi, Maigetagisu, Penda Pongdorok Pagaloinana, Atuba Matamda, Chada Kun Mangagi Chang the member Pibinanaba, Assam Lengakta Taksilagani Amasung, Manipuri Muslim CSO Singna Changsilakpa, Khongjang Singda, Maira Paibi Sangstha Su Saruk Yagani Haina, Sangstha Sigi General Secretary, Jubeda Begam the Thadorok Pacherolamada Pongdorogli. Assam Dangarang Miyu Chamaga Subnamanga, COVID Laichetasina like an Arabadagi Paduna, Yumda Hankre. Paduna Yumda Hankibagi Masing, Lakani, Lising Taramatoi, Chamriga Marfu Humde Sure, Rajasida, Laichetasidagi Parakpagi Changna, Chada Marfutratred Dasimik, Mapan Marini. Assam Dangarang Naunamioi, Humbutra Marigi Masada, COVID-19 positive oiba thengnaki. Rajya sida laichadasina nabagi apunba masing lakh ani lising 15,8 sure. Aduga mioi lising ahum chahum gamarfumapan tongan ba layeng sangsingda layeng chathari. Assam dangarang COVID laichadasina mioi ani sikhibaga loinana apunba sikhibagi masing lising amaga subna 13 sure. Manipur dangarang December gitang kuntaruk numidang wairam pung mga phawbada mioi kuntra humdoi gi masada COVID-19 positive oikibaga loinana apunba positive oikibagi masing lising kuntaret chamapanga humbutra turuk sukre. Amaromda layeng duna leramba mioi marfu mari phaduna hankre laichet asina laikan narambadagi phaduna yumda hankibagi masing lising kuntaruk chahumga kuntra mathoi sure. Pharakpagi chang chada marfutra mari dasamik ama da hengalakre. Haukiba pung kunmari da Manipur da laichet asina sikibagi paw leite. Aroibada maroiba paw amukhana. Assam da COVID ki anuba chana pathap lauthokre chingnaningai oiba mawongda meitei auto driver ama siraga leiramle. Manipuri Short Story Society India gi kuntaret suba warimacha papagi thoram silchar da pangthokre amasung Assam da ngarang COVID laichada sina mioi ani sikibaga loinana sikibagi apunba masing lising amaga subna 13 sure. Lakhipuronline YouTube channel ki Khomjinba Pao sandok jaba ngasigi oinadi matang asida loijare. Pao asi aikhoigi website www.lakhipuronline.in aduga Facebook page amasung Google Play Store da leiriba Lakhipuronline mobile app tagi su taba phangbigani.